Manipur gi miyamna yamna pamna chariba nga makhalama oiriba mitei sareng macha maipak na puthokpa ngamle haina Directorate of Fisheries Government of Manipur gi cherolamada phongthorakli wangoi makha lekai digi chungkham kopeshor tentha mayai lekai digi laimuzam dinamani khordang ichindagi ningthauzam basanta hariba ngami singasina meitei sarengi macha singthaningai oiba mongda maipak na puthokpa ngambani handaki asi tharaga state asida Directorate of Fisheries ki matenga luinana sareng macha maipak na puthokpa ngamba asi handaki asina ani subani sareng macha puthokpa gi thorang asida Fishery Director Haishna Balkrishna na harawa phongdogladuna Manipur da thobu matamda matamga chunaraba standardized breeding protocol semgatlagani hairi loirena sareng macha mai pakna puthokpa ngamlaba ngami singbu July 10 da state ki thakta pangthokadaba National Fish Farmers Day da ikai khumnaba utkani hairi